hospital pukhatpadagidi mituma painkiller hapaga doctor nungdang leite haina moi dum rest thamme adu matungda aina phone tawkana mamana law khongba kappa taabada aije ai tawum khandre ai khale oh ai gi laibak se mem awa basa ai gi khatanate ai gi munungi mama gi matang phan wa ba sungoi loina de aduga mama da tare bada saje karino khanmadai tawum khangdo kok sa pai tare muksin adagi phaiganda mu plate amu hap adagi di amuk soldier gi awaba soni coaching pagi aduga munap ki problem as ko yang sai aduna ngau ge te makta ai gi di khong tat khare da sa ta khare har ga du da so mama da sum samai thok ko ja baba su yang waje maram di baba na 24 hour dum sene le yoni ana pungning am nu si baba na sahi silakpa aduga mama na anu silakpa pok sai ai khalame khongge pharika na ki to yum palhudri no aina adu ore ga di ngasi aina wari ba ma ba khoi wari je waram ro ni khale khongge phari ngai na bi thiau da ba sai ai gi khwai asoi bani hai tare hujik ti samna haibe wani aina su phalang ni mi da haning di haiba ngam ti ai sa gi ta hom do thabok to challi du ga khoi unara khangara ga jana ba mama baba chini na lun da ba adu ai thoklak kan da bu ai ju khana do ni ba Putinaugi channel da taram lokchari mayam aigi laibak aigi daw aigi awaba loiba sungnai naiti ngarang nan phone tawre babana kai tawre hangkanda kadai dono chakani tawbadagi mama se loisilaga tholakani ngaiba aduga mama gi kappa law mai makhon tarak pade myam chenji le ai mama se amuk akhogi tv ka da hai tare ko akhogi mayai ka room duga adu dei duga am khudi thijin na tu sile mama se tu wase am lui maram di magi keno se akhogi saru se am nawe ba aduna pathabagi ai tu baga tek pa fracture obeja siam tawgole na khoni am wazai ba aduna baba su mi ku puding se nei aduga yumgi haji member lo ni mo do ai sena ya tare ko ana aina ju mama nang chapada cheksil lo ko aina khong du khu do singi bagi nungai ta balai aduga adumaina amuk ye khong duna muk chat problem oi ba mayam su khangbi du ni ko mama kya amrak laing bu ko khot kai ana khut ye ki ju nungai ta ba adu ma thak ta huji ka mu nahan do aina laibuk phaba mana baba dada iteima gugu inau ni pani ko gugu ai moi leramba jumda yam phaini ai khale kai gumba ai ga baba khata le bu yaw ye bako adu mai ko oram de yasingwa ai di ohum jam khang pok sa mani ai tar adu hujik su aina jumda le ta bu ai di inau ni pa ga dada ai iteima khoi le hobagi yamna aina ai di uning jelum jari ni ai tar ko moina adu aina couple au khong de pukhat le hai bako hospital pukhatpadagidi mituma painkiller hapaga doctor nungdang leite haina moi dum rest thamme adu matungda aina phone tawkana mamana law khongba kappa taabada aije ai tawum khandre ai khale oh ai gi laibak se mem awa basa ai gi khatanate ai gi munungi mama gi matang phan wa ba sungoi loina de aduga mama da tare bada saje karino khanmadai tawum khangdo kok sa pai tare ngau gi taw nei na han de adai di ngarang pau phongna matungda doctor na CT scan ki ga tawra matungda ma gi oigi khut hujik yamuna myam yet ki oi gare ko jika oigi sidai pamungi makha sai jiga fracture oi na ha mayam du joi moi inau ni pan thara ko details ulakki ba myam ju uraga dum khangani ba karma ma pa do na samai tawna soldier ma pa gi swai ma pa ji ga chekhai re ha
ꯑꯗꯨꯃꯨꯛ ꯇꯥꯕꯗꯩꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯃꯥꯗꯣ ꯈꯤꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕ ꯀꯥꯟꯗ ꯑꯩ ꯁꯥꯟꯅꯩ ꯑꯗꯩꯗꯤ ꯃꯃꯥꯅ ꯈꯨꯠꯇꯣ ꯑꯣꯏꯗꯣ ꯅꯥꯏ ꯑꯁꯨꯃꯥꯏꯅ ꯇꯧ ꯆꯦꯛꯈꯥꯏ ꯇꯦꯛꯑꯦꯅ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯗꯤ 24 hour ꯕꯕꯥꯅ ꯑꯗꯨꯝ ꯃꯃꯥꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅ ꯂꯩꯕꯅꯦꯕ ꯑꯗꯨ ꯈꯤꯇꯪꯈꯛ ꯁꯣꯏꯅꯈꯤꯕꯗꯨꯗ ꯍꯦꯛꯇ ꯇꯨ ꯂꯩꯔꯝꯕꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯗꯁꯥꯁꯦ ꯃꯃꯥꯒꯤ ꯃꯊꯪ ꯃꯊꯪ ꯇꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯑꯩꯅ ꯁꯤꯗ ꯂꯩꯅ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯇꯦꯀꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯐꯩ ꯃꯌꯥꯝꯒꯤ ꯅꯪꯅ ꯄꯥꯝꯃꯤꯕ ꯑꯃ ꯑꯅꯥ ꯑꯩꯈꯣꯏꯒꯤ ꯗꯤꯖꯦꯕꯜ ꯎꯅꯕꯅꯤ ꯈꯪꯗꯦ ꯂꯩꯈꯤꯗꯕ ꯑꯊꯧꯕꯁꯤꯡꯒꯤ ꯐꯦꯃꯤꯂꯤ ꯎꯅꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯒꯤꯗꯃꯛꯇꯁꯨ ꯃꯃꯥꯅ ꯅꯨꯄꯤ ꯄꯥꯝꯃꯤꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇꯁꯨ ꯀꯔꯤ ꯀꯅꯥ ꯇꯝꯃꯤꯅꯣꯁꯨ ꯈꯪꯗꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯃꯃꯥꯅ ꯂꯩꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯔꯗꯤ ꯑꯗꯨꯝ ꯈꯪꯅꯖꯔꯛꯁꯅꯤ ꯂꯥꯏꯕꯛꯇ ꯊꯣꯛꯄ ꯍꯥꯏꯅ 아들 좀 짱래디 까이 강나가니고 아로 맘 아이 고ям 사염 누아이때 아이때 ngang 나한테 아도 아이 마마제 콰이드기 nga에 마나 아두 어레 파우데 이자낭 라오 아이 구치 수마이 떠레 낭 락토에나 하이더비다 마나 오이나 낭 비디오 까리 아이디 까리 비디오 하박도 이노 ngasi 하나 항학바자 시대기 해나데 아이모다 아이디 아이 시우마 이마 방자바자 아이 분치기 마이 야할레고 아도나 ꯍꯥꯏꯗꯤ ꯑꯉꯛꯄꯅꯤ ꯃꯃꯥꯁꯦ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯞꯄꯣꯔꯠ ꯇꯧꯏ ꯍꯥꯏꯕꯗ ꯑꯇꯣꯞꯄ ꯃꯃꯥ ꯑꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯃꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯑꯁꯤ ꯑꯩꯅ ꯍꯥꯞꯄꯛꯏꯁꯦ ꯁꯤꯁꯦ ꯃꯃꯥꯅ ꯌꯦꯡꯗꯣꯏꯅꯦꯕꯣ ꯍꯥꯏꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯃꯥꯅꯅꯦꯕ ꯈ꯭ꯋꯥꯏ ꯋꯥꯖꯩꯁꯦ ꯍꯥꯏꯗꯤ ꯅꯣꯡꯃ ꯅꯤꯅꯤꯒ ꯍꯥꯞꯄꯛꯇ꯭ꯔꯗꯤ ꯀꯩ ꯇꯧꯔꯦꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯃꯃꯥꯗ ꯑꯃꯨꯛꯀ ꯁꯨꯃꯥꯏꯅ ꯗꯁꯥꯁꯦ ꯊꯣꯛꯄꯁꯦ ꯈꯨ ꯑꯃꯨꯛ ꯁꯤꯟ ꯑꯗꯒꯤ ꯐꯩꯒꯟꯗ ꯑꯃꯨꯛ ꯄ꯭ꯂꯦꯠ ꯑꯃꯨꯛ ꯍꯥꯞ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯁꯣꯜꯗꯔꯒꯤ ꯑꯋꯥꯕ ꯁꯣꯟꯒꯤ ꯈꯨꯠ ꯆꯤꯡꯉꯛꯄꯒꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯥꯔꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯑꯗꯨꯅ ꯉꯥꯎꯒꯦ ꯇꯧꯕꯃꯛꯇ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯈꯣꯡ ꯇꯠꯈ꯭ꯔꯦ ꯗꯁꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯗꯨ ꯇꯥꯔꯁꯨ ꯃꯃꯥꯗ ꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯦ ꯕꯕꯥꯁꯨ ꯌꯥꯝ ꯋꯥꯖꯩꯕ ꯃꯔꯝꯗꯤ ꯕꯕꯥꯅ 24 hour ꯑꯗꯨꯝ ꯁꯦꯟꯅ ꯂꯩꯔꯕꯅꯦꯕ ꯏꯅꯥꯎꯅꯨꯄꯥ ꯑꯩꯈꯣꯏ ꯗꯗꯥ ꯑꯩꯈꯣꯏꯁꯨ ꯃꯁꯥ ꯃꯁꯥ ꯊꯕꯛ ꯂꯩꯕꯅꯤꯅ ꯑꯗꯨꯝ 24 hourꯗꯤ ꯃꯃꯥꯗ ꯁꯦꯟꯅꯕ ꯉꯝꯗꯦꯅ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯌꯨꯝꯗ ꯂꯩꯔꯝꯕ ꯌꯨꯝꯗꯒꯤ ꯊꯕꯛ ꯁꯨꯔꯒ ꯑꯩꯁꯨ ꯂꯥꯛꯏꯁꯦ ꯃꯣꯏ ꯂꯩꯕꯒꯤ ꯂꯥꯛꯄ ꯉꯝꯃꯤꯅꯦꯕ ꯃꯥꯅ ꯂꯥꯛꯑ ꯌꯨꯝꯗ ꯁꯪꯉ ꯌꯨꯝꯗꯒꯤ ꯊꯕꯛ ꯁꯨꯏꯅꯦꯕꯀꯣ ꯂꯦꯞꯇꯣꯞꯇꯒꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯕꯒꯤ ꯑꯗꯨꯒ ꯗꯗꯥꯏꯗꯩ ꯃꯈꯣꯏ ꯂꯩꯕꯒꯤ ꯑꯩꯁꯦ ꯌꯥꯝ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯆꯠꯆꯅꯤꯡꯕ ꯑꯩꯅ ꯎꯅꯅꯤꯡꯕ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯁꯤꯁꯤꯡꯁꯦ ꯇꯧꯕ ꯐꯪꯖꯔꯤꯁꯦ ꯃꯣꯏꯗꯃꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯑꯩ ꯊꯣꯛꯄꯁꯦ ꯊꯣꯛꯇꯦ ꯋꯥꯠꯂꯦ ꯃꯔꯝꯗꯤ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯁꯨ ꯃꯃꯥꯅ ꯑꯗꯨ ꯑꯣꯏꯕꯅꯤꯅ ꯀꯣꯛꯁꯦ ꯈꯔ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯈꯪꯗꯦ ꯑꯗꯣ ꯍꯣꯏ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯇꯥꯟꯅꯔꯒ ꯑꯗꯩꯗꯤ ꯃꯣꯏ ꯐ꯭ꯔꯦꯛꯆꯔꯗꯣ ꯌꯣꯠ ꯅꯨꯡ ꯍꯥꯞꯇꯕꯤꯗ ꯍꯤꯗꯥꯛ ꯑꯀꯟꯕ ꯊꯥꯔꯒ ꯐꯍꯟꯅꯕ ꯇꯧꯅꯤ ꯍꯥꯏ ꯑꯗꯨꯗꯨꯅ ꯈꯤꯇꯪꯈꯛ ꯄꯨꯛꯅꯤꯡꯁꯦ ꯍꯥꯏꯗꯤ ꯂꯨꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯂꯦꯟꯕ ꯈꯣꯠꯄ ꯑꯗꯨꯒ ꯌꯣꯠ ꯅꯨꯡ ꯍꯥꯞꯄ ꯈꯣꯠꯄ ꯇꯧꯔꯒꯗꯤ ꯐꯔꯛ ꯌꯥꯝ ꯊꯤꯅ ꯇꯥꯔꯗꯕ ꯃꯃꯥꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯕꯕꯥꯅ ꯆꯍꯤ ꯆꯠꯁꯤꯜꯂꯛꯄ ꯑꯗꯨꯒ ꯃꯃꯥꯅ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄ ꯄꯣꯛ ꯆꯥꯏ ꯑꯩ ꯈꯜꯂꯝꯃꯤ ꯈꯣꯡꯁꯦ ꯐꯔꯤꯀꯥꯟꯗ ꯀꯩꯗꯧꯕ ꯌꯨꯝ ꯄꯥꯜꯍꯧꯗ꯭ꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕ ꯃꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯋꯥꯔꯝꯃꯔꯣꯏꯅ ꯈꯜꯂꯦ ꯈꯣꯡꯁꯦ ꯐꯔꯤꯉꯩꯗ ꯅꯨꯄꯤ ꯊꯤꯍꯧꯗꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯑꯁꯣꯏꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯁꯝꯅ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯅꯁꯨ ꯐꯜꯂꯥꯎꯅ ꯃꯤꯉꯣꯟꯗ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯕ ꯉꯝꯗꯦ ꯑꯩ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯔ ꯆꯠꯂꯤꯗꯨꯒ ꯑꯩꯈꯣই ꯎꯅꯔ ꯈꯪꯅꯔꯒ ꯄꯨꯛꯅꯤꯡ ꯆꯥꯟꯅꯕ ꯃꯃꯥ ꯕꯕꯥ ꯏꯆꯤꯟ ꯏꯅꯥꯎ ꯂꯨꯅ ꯇꯧꯒꯗꯕ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯥꯟꯗꯕꯨꯗꯤ ꯑꯩꯁꯨ ꯈꯟꯅꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯩꯁꯦ ꯐꯤꯕꯝꯗꯣ ꯆꯥꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒ ꯐꯦꯃꯤꯂꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯗꯣꯏꯁꯦ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯉꯣꯟꯗ ꯈꯟꯕꯤꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯀꯠꯊꯣꯛꯄ ꯑꯃ ꯆꯪꯉꯦ ꯍꯧꯖꯤꯛꯇꯤ ꯍꯪꯒꯣꯏꯅ ꯎꯒꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯑꯣꯏꯅ ꯈꯟꯒꯅꯤꯅ ꯈꯟꯗꯅ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯥꯡꯁꯦ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯂꯩꯊꯣꯛꯏꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯤꯁꯦ ꯐꯠ ꯈꯪꯅꯔꯁꯨ ꯁꯤꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯃꯥꯏꯅ ꯃꯃꯥ ꯕꯕꯥ ꯂꯨꯅ ꯇꯧꯒꯗ꯭ꯔꯥꯅꯦꯅ ꯈꯟꯕ ꯑꯃ ꯌꯥꯝꯅ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯈꯜꯂꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯇꯞꯅ ꯌꯨꯝ ꯄꯥꯟꯅꯤꯡꯉꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯉꯤ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛꯀ ꯃꯃꯥꯒꯤ ꯈꯜꯂꯛꯄꯗ ꯕꯕꯥꯒꯤ ꯈꯜꯂꯛꯄꯗ ꯑꯃꯨꯛ ꯀꯣꯛꯁꯦ ꯁꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯐꯝꯗ ꯂꯩꯀꯥꯟꯗ ꯃꯌꯥꯝꯁꯨ ꯈꯪꯒꯅꯤ ꯑꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯗꯤ ꯈꯣꯡꯈꯨꯠ ꯐꯤꯕꯝ ꯁꯣꯛꯑ ꯐꯥꯎꯗ ꯃꯅꯤꯄꯨꯔꯗ ꯑꯩꯉꯣꯟꯗ
ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤꯁꯦ ꯑꯗꯨꯒ ꯕꯕꯥ ꯑꯩꯈꯣꯏꯅꯁꯨ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯂꯛꯀꯤꯅꯤ ꯈꯜꯂꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯃꯥ ꯕꯕꯥ ꯐꯪꯖꯕ ꯑꯗꯨꯒ ꯑꯩ ꯏꯅꯥꯎ ꯅꯨꯄꯥ ꯗꯗꯥ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯐꯪꯖꯕꯁꯦ ꯑꯩ ꯄꯣꯛꯄꯩ ꯃꯍꯩ ꯆꯥꯟꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣꯗꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥ ꯑꯩꯒꯤ ꯕꯕꯥ ꯃꯃꯥ ꯑꯩꯒꯤ ꯗꯗꯥ ꯏꯇꯩꯃ ꯆꯤꯆꯦ ꯑꯩꯈꯣꯏ ꯏꯕꯥꯏ ꯑꯗꯨꯒ ꯆꯤꯆꯦ ꯃꯆꯥꯅꯨꯄꯥꯗꯒꯤ ꯑꯩ ꯐꯦꯃꯤꯂꯤꯁꯦ ꯂꯣꯏ ꯅꯨꯡꯁꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯁꯄꯣꯔꯠ ꯅꯠꯇꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯌꯥꯕ ꯄꯤꯗꯅ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯄꯪꯂꯩ ꯂꯩ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯃꯥ ꯊꯨꯅ ꯐꯅꯕ ꯃꯌꯥꯝꯁꯨ ꯔꯤꯀꯣꯚꯔ ꯑꯣꯏꯅ ꯋꯤꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯣꯏ ꯃꯃꯥ ꯑꯩ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯀꯅꯤ ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯝ ꯁꯣꯟꯊꯕ ꯅꯠꯇꯦ ꯑꯩ ꯚꯤꯗꯤꯑꯣ ꯍꯥꯞꯀꯅꯤ ꯑꯗꯨꯒ ꯆꯠꯁꯨ ꯆꯠꯀꯅꯤ ꯃꯃꯥꯅ ꯄꯥꯝꯕꯗꯩꯗꯣ ꯂꯣꯏ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯎꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯤꯁꯨ ꯂꯣꯏ ꯎꯅꯒꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯃꯥꯒꯤꯗꯃꯛꯇꯅ ꯑꯐꯕ ꯍꯥꯏꯗꯤ ꯑꯩ ꯃꯃꯥ ꯂꯨꯟ ꯇꯧꯒꯗꯕ ꯑꯩ ꯅꯤꯉꯣꯜ ꯑꯃ ꯐꯪꯕꯁꯨ ꯑꯣꯏꯖꯒꯦ ꯑꯩ ꯉꯁꯤꯐꯥꯎꯗ ꯚꯤꯗꯤꯑꯣꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯕꯅꯤ ꯌꯥꯝ ꯊꯨꯅ ꯐꯪꯕ ꯑꯣꯏꯖꯒꯦ ꯍꯥꯏꯁꯦ ꯑꯩꯅ ꯏꯁꯣꯔꯗ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯃꯃꯥ ꯕꯕꯥꯕꯨ ꯂꯨꯟ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯅꯅꯦ ꯃꯃꯥ ꯑꯩꯅ ꯀꯨꯏꯅ ꯂꯩꯊꯔꯛꯏꯁꯦ ꯃꯔꯩ ꯃꯨꯟꯅ ꯃꯃꯥꯒꯤꯗꯃꯛꯇꯅ ꯂꯦꯞꯀꯗꯕ ꯑꯗꯨ ꯈꯜꯂꯒ ꯃꯇꯨꯡꯗ ꯑꯩ ꯂꯦꯞꯄ ꯃꯇꯨꯡꯗ ꯐꯣꯡꯗꯣꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯐꯣꯡꯗꯣꯏ ꯃꯃꯥ ꯃꯔꯝꯗꯤ ꯍꯦꯛꯇ ꯏꯂꯥꯏ ꯂꯥꯏꯅ ꯖꯨꯕꯥꯟ ꯄꯪꯄꯥꯟꯗ ꯄꯥꯟꯕ ꯌꯥꯄꯣꯟꯇꯦ ꯅꯪꯒ ꯕꯕꯥꯒ ꯏꯅꯥꯎꯅꯨꯄꯥ ꯗꯗꯥ ꯏꯇꯩꯃ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯩꯈꯣꯏ ꯂꯣꯏ ꯂꯨꯟ ꯇꯧꯒꯗꯕ ꯃꯕꯨꯛ ꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯗꯨꯒꯨꯝꯕ ꯈꯪꯉꯀꯥꯟꯗ ꯑꯩ ꯃꯃꯥꯗ ꯍꯥꯏꯒꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯤꯐꯥꯎ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏ ꯑꯗꯨꯒ ꯑꯩ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯌꯥꯝꯁꯨ ꯕꯣꯔ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣই ꯗꯤꯖꯦꯕꯜ ꯁꯣꯁꯥꯏꯇꯤꯗꯨꯁꯨ ꯃꯌꯥꯝ ꯄꯨꯊꯣꯛꯄ ꯉꯝꯍꯩꯁꯦ ꯁꯨꯃꯥꯏꯅ ꯑꯇꯩꯁꯨ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯎꯅꯒꯗꯕꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯦ ꯑꯩꯁꯨ ꯍꯔꯥꯎꯋꯦ ꯃꯣꯏ ꯊꯦꯡꯅ ꯀꯥꯟꯗ ꯑꯗꯨꯒ ꯃꯣꯏ ꯐꯦꯃꯤꯂꯤꯈꯩꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯤꯖꯦꯕꯜ ꯁꯣꯁꯥꯏꯇꯤꯁꯦ ꯊꯥꯡꯒꯠꯄꯤꯌꯨ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯧꯊꯣꯛꯄꯅꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯀꯣꯛꯁꯦ ꯀꯩꯝꯇ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯏꯔꯒꯗ ꯈꯪꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯌꯥꯝ ꯊꯨꯅ ꯔꯤꯀꯣꯚꯔ ꯑꯣꯏꯕ ꯍꯥꯏꯅ ꯃꯌꯥꯝꯅ ꯋꯤꯁ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯇꯧꯖꯔꯤ ꯃꯃꯥ ꯊꯨꯅ ꯐꯔꯣ ꯑꯗꯨꯒ ꯑꯩ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯚꯤꯗꯤꯑꯣꯈꯩꯗꯣ ꯂꯣꯏ ꯍꯥꯞꯄꯛꯀꯦ ꯅꯨꯡꯇꯤꯒꯤ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯩ ꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯂꯦꯞꯇ꯭ꯔꯤ ꯀꯩꯗꯧꯉꯩ ꯆꯠꯀꯅꯤ ꯆꯠꯂꯣꯏꯗꯨꯅ ꯀꯩꯝꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯎꯅꯒꯗꯕ ꯊꯕꯛ ꯑꯗꯨꯒ ꯃꯃꯥꯁꯨ ꯈꯪꯕꯁꯤꯗ ꯂꯩꯀꯥꯟꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯌꯦꯕ ꯍꯥꯏꯗꯤ ꯁꯤꯗ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯄ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯌꯨꯝꯒꯤ ꯇꯧꯅ ꯐꯪꯅꯔꯛꯄ ꯑꯩꯉꯣꯟꯗ ꯍꯔꯥꯎꯕ ꯅꯨꯡꯁꯤꯕ ꯁꯤ ꯑꯄꯦꯟꯕꯁꯦ ꯑꯥꯗ ꯂꯩꯔꯤ ꯆꯪꯉ ꯂꯩꯗꯣ ꯑꯗꯨ ꯈꯪꯕꯅꯤꯅ ꯃꯃꯥ ꯕꯕꯥꯅ ꯑꯗꯨꯅ ꯊꯥꯗꯣꯔꯛꯄꯅꯤ ꯑꯩꯁꯦ ꯆꯣ ꯅꯪ ꯄꯥꯝꯕꯗꯣ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯕꯗꯣ ꯑꯥꯗ ꯃꯃꯥ ꯉꯥꯛꯇꯅꯤꯅ ꯃꯃꯥ ꯃꯌꯥꯝ ꯂꯩꯕꯩꯁꯨ ꯑꯩ ꯉꯁꯤ ꯄꯨꯛꯅꯤꯡ ꯂꯨꯝꯅ ꯂꯩꯅꯤ ꯑꯗꯨꯒ ꯏꯁꯥ ꯄꯣꯛꯄꯤꯕ ꯃꯃꯥꯅꯁꯨ ꯃꯃꯥ ꯃꯌꯥꯝ ꯂꯩꯕꯒꯤ ꯍꯔꯥꯎꯅ ꯄꯨꯛꯅꯤꯡ ꯂꯨꯝꯖꯗꯅ ꯂꯩꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯋꯥꯔꯗꯤ ꯑꯩꯁꯨ ꯋꯥꯔꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯑꯋꯥꯕ ꯂꯣꯏꯐꯝ ꯅꯥꯏꯗꯦ ꯃꯃꯥꯗ ꯉꯔꯥꯡ ꯅꯍꯥꯟ ꯁꯨꯃꯥꯏꯅ ꯇꯨꯁꯤꯜꯂꯒ ꯃꯈꯨꯠ ꯑꯃꯨꯛ ꯇꯦꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯇꯦꯛꯄ ꯉꯥꯛꯇ ꯑꯩꯒꯤ ꯃꯃꯥꯗ ꯊꯣꯛꯏꯁꯦ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯏꯕꯁꯦ ꯑꯇꯣꯞꯄ ꯀꯅꯥꯝꯇꯕꯨ ꯊꯣꯛꯇꯕꯀꯣ ꯑꯁꯨꯃꯥꯏꯅ ꯑꯋꯥꯕ ꯇꯥꯕꯁꯦ ꯁꯤꯃꯇꯪ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯑꯋꯥꯕ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯗꯨꯕꯨ ꯁꯣꯛꯅꯒꯅꯤ ꯍꯥꯏꯅ ꯃꯃꯥꯁꯨ ꯁꯣꯛꯅꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯂꯣꯏ ꯄꯨꯟꯅ ꯁꯣꯛꯅꯔꯤ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯈꯨꯠ ꯁꯝꯅꯔꯒ ꯑꯋꯥꯕ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯁꯣꯛꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯦ